Minister Govindas Konthojamna IDP Singh mayumda hanjilhanbagi matangda fongdokkiba wafam yaningdaba phongdorakli. Illegal immigration amasung displacement ki issue loisindringaida Chief Minister na fair census pangthokani haina thajaba pikhiba dugi mayokta CJFD na wahang kaya hanglakli. VVP tugi makhada khungang chamaga nifu humdoi chawkhot tharangi thabaksing paikhatnaba masak khangdokle haina Chief Minister Yumnam Khemjana phongdokre. Kanglup Masel gi tension leiringai cherakta Chief Minister na Ukhrul gi CSO Singh unaduna tangdu leitaba purakna bawa khanakre. Amasung Manipur gi Transgender Singh na Transgender Persons Amendment Bill Lisingani Kuntaru ki mayokta khongjang changsingkre bill asigi copy mai thaduna protest tawkre. Kurumjari ISCOM News bideng tabiri bakwai pumnamakpu ai silki chanambam na taram nokchari hauzik pau sandok ni pijari. The Internally Displaced Persons Welfare Committee Churachandpur na Home Minister Govindas Konthojamna displaced families sing mayum-mayumda hanjin hannabagi phongdoki wafam sing ninda tawraduna Minister gi wafam sing adu insensitive oiba lan lamjing wafam sing ni haire. Minister Govindas na phongdoki wafam irang na maram oiraga hauzik relief camp sing de leiriba displaced families sing mayum-mayumda hanjin hanba yana leire hairi basi haujik IDP sing na leiriba phibam sing asiga yamna chana da wafam ni haina Committee asina thadorakpa cherol amana phongdorakli. Committee asigi cherol da hauzik government asina IDP sing mayum da hanjinna ba paikhatliba khongthang sing asi inclusivity amasung transparency leite maramdi government asem kiba state and district level resettlement and rehabilitation committee sing asida IDP group singi representative yaukhide. Maramasina irang asina khwaidigi hena sohalaba IDP sing miraiduna decision making sing the yauhandabani haina lawi haire. Government asina paikhatliba rehabilitation measures sing asida nungnang ba phongdokladuna committee asina hai. Pradhan Mantri Awas Yojana Gramin ki makhada IDP family sing da mayum makai sana ba piriba lupa lakh ahum gi sent pharmacy matik chade. Piriba sent pharmacy na haujiki matamda safe oina leina bayum sabada wana thokani haire. Government na laukhaliba khongtang asi serious policy gap ni hairaduna government na paikhaliba relief measures sing asida irang asina IDP ohelaba relief camp sing da leitaba IDP lising mari gi pigadaba chakthung yaudri haire. Fair compensation and transparency in land acquisition, rehabilitation and resettlement act lising ani tara humdoigi makhada atay state sing da Bru community amasung Kashmiri Pandit sing da pikiba compensation adugumna Manipur gi IDP sing da supipam to I haire. Committee asina makhata na government asina IDP amamamda nong madalupa cham yankhay galoinana sahi ahum free ration pigadabani IDP imung sing da thagi oina lupa lising tara stipend oina pigadabani IDP family lakh Nepal gi oina fixed deposit oina lupa lakh tara thambigadabani amadi government employee lobada IDP singi priority quota thamgadabani haiba dabi sing thamlakle. IDP sing na mayum dahanbagi khudong chadaba sing mayok naringai cherakta tongan ba narrative pongdoktuna khudong chabalau na bohotna bagi thawong sing khutakta lepkadabani amadi government na IDP representative singa dialogue tawduna ningthina rehabilitation gi measures paikhatuna IDP singi justice dignity sing pinana bohotna gadabani haina committee asigi cherol asina phongdorakli. Manipur ki Chief Minister Yumnam Khemjan Singh na Imphal da pangthokpa miyam tinba thauram amada Manipur state ki oina paikhat kadoriba census exercise asi niyom chumna amadi sengna pangthokna buhotna gani hai ki bawafam ga mari leinina
The Campaign for Just and Fair Delimitation CJFD na wafam asi hawjek Manipur illegal immigration amasung IDP singi rehabilitation amasung resettlement singi isusing loisindringai karamnak oithokadawribano haina wahang kaya hanglakli. Committee asigi kanvena Zetendra Ningombana Paumi Singh the Fungdokibada Lamdamasigi CSO Singh Amadi Mahairoi Lup Singh Yauna Manipur Census Operation ki thabak sing paikhatringai illegal immigration amasung IDP Singh mayumda hanjin fawba amadi National Register of Citizen NRC chatnaduna mitop khantok driba fawba census kamari leinaba operation postpone tawgadabani haibagi dabi singaloinana khongjang kaya changsilli. Mahakna Chief Minister na fair oina census pangthokani hairiba asi IDP sing mayumda handuna leita na leitriba fiba masida karamna fair oiba census pangthokadawribano haina hanglakli. Karigumba illegal immigrants sing ningthina masak khangdoktriba makai achumba asengba population gi data sing puthokpa ngamloi haiki. CJFT na state government NRC natraga masiga manaba mechanism ama sizinaduna illegal immigrants sing hana khandokadabani. Masina indigenous population sing safeguard tawbada yamna mathau tai haiki. Special intensive revision SIR report ta yufam oiduna state asiki asengba citizen sing khandokpada achumbo oiroi maramdi SIR asi voter list update tawba khaktani. SIR gi provision da maru oina chahi taranipal gi makha leba illegal immigrants sing masak khandoknaba yaude. Hawjik state asida yamna charang na bapokhaliba si illegal immigrants singnani hairaduna karigumba illegal immigrants singi isu asi loisindana census pangthoklabadi tungda thorakpa apaphatiki tekchak pumba state government asina pugadabani haiki. Makhatana state asigi miyamna census delimitation NRC ka mari leinaba singi matangda awareness tawnaba appeal tawrakli. Vibrant Village Program 2 gi makhada state asigi oina khungang chamanifu humdoi masak khangdoktuna akhanaba chakwat tharangi thabak sing paikhatpa hauragani haina Chief Minister Yumnam Kem Jansing na phongdokre wafam asi Chief Minister ne Imphal dalaiba sangai hotel the state ki thakta pangthokpa Vibrant Villages Program 2 ga mari leinina Planning Department na sinba workshop saruk yaraduna phongdokhibane. Mahakna makha taraduna hai center gi Vibrant Village Program 2 asina state asigi maru oina manung hanjin leiba ching amasung tampaki khungang sing international border sing the ladiba khul sing da ahen ba mityang thamduna khungang sing asigi connectivity sing phagat handuna infrastructure sing phagat hanba punsi mahing phagat hanba amasung service delivery sing mapung fana lehenabagi pandam sing thamli amadi program asigi anisuba phase da State asiki khungang chamani fuhumdoi masak khangdoktuna chawkhat thorang sing paikhat pahauragani haiki. VVP asi center na Central Sector Scheme oina lupa crore lising taruk chanipal kontra mapal fund oina thadaraktuna senba chahi lisingani kunmari kunmanga digi senba chahi lisingani kunipal kunmapal fawbagi manungda India gi state amasung Union Territory taramanga gi border da leiba apunba kul lising amaga chamapal yankai mari singda chawkhat thorangi thabak sing paikhatnaba thorang tawri. Workshop adu saruk yakiba state ki chief secretary Punit Kumar Goel na phongdokkibada program asi state ki oina paikhatpa border guarding forces sing amasung civil administration sing coordination pinaba mathau tai program asigi damak masak khangdoklaba kungang singda infrastructure amasung connectivity singi awat pa leiriba sing masak khangdoknaba gap analysis tawba haure haiki. Paikhat kadoriba program asigi manung channa hairiba khungang sing asida lambi thong semgatpa telecom servicing leihanba Bharat Net ki makhada 4G connectivity sing leihanba amasung electrification tawbana chingba infrastructure development sing yauri hairi. Program asigi Churachandpur, Kamjong, Ukhrul amasung Ternopal districts sing paikhatpa matamda focus intervention sing piba yamna mathau tari haina Chief Secretary na phongdokki pangthokki workshop aduda Major General Gaurav Sharma IGAR South State Government ki makok thongba official sing Kamjong, Ukhrul, Churachandpur, Ternopal amasung Chandal district singi Deputy Commissioner sing saruk yaki.
Ukhrul amasung Kamjong district singda Kuki militant yauna Tangkhul Naga village volunteers singa tattana khuthoknabagi thodok sing thoktuna Kuki amasung Naga phurup ani gi khunja sing asokapan amasung misimina yaurakpa madi Khunja sing ilantum manghan takhan lakpana maram oiraga Kanglup ani asigi marakta chawna ungkhatnaba amasung Kanglup ani gi khunja singda aki tujungba pokhanbagi thodok sing asigi waroishin amasung district sing asida Santi amasung tangdulay taba puraknabagi damak ngarang Ukhrul district ki Civil Society Organization CSO singi mihud singa Chief Minister Yumnam Khemchan singa CM Secretariat ta unaduna wari sanakre Chief Minister Yumnam Khemchan singna mahaki X thagatpa post amada ngarang mahaki Official Secretariat ta MLA Kasim Wasum amasung Tangkhul Avenue Imphal gi Chairman M Ngaran mina luchingdana Ukhrul gi CSO singi luchingba singa loinana Ukhrul amasung Kamjong district ta thokliba irang sing control taunabagi matangda wari sanaba aduda Tangkhul Naga delegate singna chamjaraba khunja sing ngak senbiba amasung chap manaba mawongda chawkhat tharang singi thabak sing district singa sida paikhatnaba taksin ki Delegate sing aduda Chief Minister gi maikai degi government asina state asina khundariba community khudingmak ngak senduna makhoi gi right amasung dignity sing ngak tuna santi amasung tangdulai taba purakna bohotna bahai base leingak asigi tawdraba yadraba thodang amani haiki mahakna hai nungsi chanane hingminaba amasung chawkhat khongthang gi lamjela sida violence thodok singi mafam leite haiki Ngarang Ukhrul district ki CSO singi luchingba singa CM go unaki basi thasigi kunmanga da MLA Ramuiwa amasung MLA Leisio Kaisingna Ukhrul district ki Wino Bazar da leiba Tangkhul Nagalong gi office ta Tangkhul community gi luchingba singa hauzik thokliba irangi matangda solution puraknaba phamkiba mifam adugi makha tarakpane Panbayai Ukhrul amasung Kamjong district ki mafam singda thokliba irang asi chahi asigi February 3 ta Litanda Tangkhul khunja ama Kuki militant singna phurubagi wahodagi Litan khulda leiriba yum yangkhai mai thakibagi thodokdagi hoduna Kuki amasung Tangkhul Naga ani ki marakta horakhiba ungkhatnabagi irang singni Transgender Persons Protection of Rights Amendment Bill Singani Kuntarupu Yaninda Bafongdokladana All Manipur Nupi Manbi Association Amana Empowering Trans Ability Ita Amadi All Trans Man Association at Maga Kutsam Naduna Ngasi Kay Sampat Leimajam Lekay de Kongjang Jangsin Kray Kongjang Aduda Transgender Singna Bill Asigi Copy Sing May Thakibaga Loinana Our identity is not medical certificate Trans Amendment Bill is a threat to Manipuri indigenous Nupi Manbi Amadi Nupa Manba. We are Nupi Manbi, not Hizra, Kinner or Jokapa hyper placard kayasu Sizanaki. Hai Riba Kongjangadu da Saruk Yakiba Amanagi Secretary Santa Kuraina Hai Handak Parliament passed Kiba Bilasina Sota Duna Madi Nathai Duna Ladiba Lamdamasida Kundariba Nupi Manba Sing Yauna Nupa Manba Singi Ikai Kumnaba Masana Masabu Saktak Chipamadi Constitution ng Act na Tamnamba Right Sing Asida Temsing na ba manihay na low dabang amloy Maru Oina Laibaka Sige Transgender Singbu Hizra Kinner Amadi Jogappa Hairiba Kanglup Sing Asida Yaw da Bakhodingmak Transgender Natte Haibasi Manipur gi Nupi Manbi Amadi Nupa Manba Singi Right Pumuthat na Bohot na Bane Loinana India gi One Nation, One Identity, One Language Abawa Kalo na Mang Taduna Semlak liba asigumba bill asina chatna bahaukrabadi lamdamasi khaknatana awang ng Puki State Singi Transgender Singda Chaw na singna bagachap managani Amadi bill asi yellow purup khudingmak na kutsam naduna karino haiba adu khanaba matam oire maramaduna bill asigi matangda United Nations yauna High Court ta fawba wakatlagani leunana online amadi offline ki kuthangda hiramasiga mari leinaba campaign sing suchatharagani hainasu mahakna makhataki अखोइना करिगुंबा ट्रांसजेंडर ने हाइगे हाइबा तार बोइदि अमुक माना हाइरे अखोइसि डॉक्टर द चलगा येंगदबनी डॉक्टर द करि मरमगि चतुइनो आइगे हक्चांगसि डॉक्टर गी ममांगदा आई ट्रांसजेंडर ने हाइबि याब्रा अदुदगी अखोइना ट्रांसजेंडर अंगांग अमा नत्रगना ट्रांसजेंडर गी मतेंग पांगेना खल्लो मतेंग पांगिबा मिसिंग दुसु लाख तरा मंगा चाहि अनि गी फादो अदुगुंबा यामना रिग्रेसिव ओइबा इनह्यूमन ओइबा मी गी मीडिंग द नतबा अदुगुंबा
बिल ने अदुना अखो यानिंगदे हाइदना अखो थोलैनि मरुओइना आइडेंटिटी येलहौमी की सक्तम बु मुथतना बताउरपा इंडिया की हिंदुत्व आइडियोलॉजी सिगी मायोक्तने अखोइना लेपिसे मसीदी नुपी मानबी नुपा मानबा खक्तना सु लेफम थोकते अखोइदा येलहौमी दे यामना चावबा साफु अमने अदुना येलहौमी पुनम खुसमनारगा मसी करिनो न वहांग हंगबम थोकपगी मथौता रबराइना अखोइना खंजै Manipur High Court leiriba case record sing scanning amasung digitization tawduna court asida leiriba case sing record sing tek takaidina thamnaba paperless environment ama oinaba amasung case record sing kudakta puthokpa ngamnabagi pandamda case record sing digital transform tawnabagi damak High Court asida ngarang case record sing scanning amasung digitization comprehensive training program ama pangthokre pangthokhiba thoramadu da High Court asigi Justice Aribam Guneshwar Sharma Judge, High Court of Manipur, Member, Computer Committee, High Court of Manipur, Ozis Mutum, Registrar General, High Court of Manipur, Amasung, K. Nirojit, Central Project Coordinator, High Court of Manipur Singna, Thoramapu Singh Oiki. Manipur High Court ki oina lokhaliba khongthang asi court asi digital court sing ohenabagi mayondani khongthang asina staff singda ningthina equipment sing piduna high volume sing handle tauhanba amasung project sing ningthina digitization tauhanbani pangthok liba training asina staff singbu document preparation ningthina tauhanba high speed scanning tauba quality control tauba optical character recognition OCR DSpace ta secure oina upload tauba amasung document management system sing yauri training asina staff sing na document sing digitize tauba khaknatana sensitive oiba information sing laina amadi tek ta kaidana matam chana puthokpa ngamnabagi damaktani haire High Court of Manipur na lokhaliba khongthang ase Supreme Court of India gi E-Committee Supreme Court of India na court sing paperless oihanba amadi file storage tawbada dependency hantahanba case analysis tawbada matam changhandaba amasung productivity improve oihanabagi anauba khongthang amagi makhadani haire Pangthokkiba training program adu da punna High Court ki case record lakh yankai mapal lising humfumanga chamanga humfunithoi amadi district court singi case record punna lakh yankai nipal lising marfutaret chatruk marfutara nipal digitize tawki haire Chahi chamanga henbagi puwari leibada natana hauzik funal maring singna khundari baching asi Imphal East ki khanarok ki khunjasa nangak senduna laglabasu chingthakta khundasaliba funal maring gi miyoi singna chingthakta gi kumtharaklaga miyam gi lam oiriba lambi mapalda panthong sajilakpagi wahau chawthorakli Punal maring singna ain kaina sajiliba khulgi panthong gi hairiba panthong asi sidokani haiba lakiba forest department ki miyoi sing mafam adu yaurakpada Panthong sidok ningdabagi mawong urakpadagi khoi saunaraba miyamna Punal maringi miyoi singna ain kaina sajaliba panthong sidokre hiramasiga mari leinana Khanarok Descent Youth Club ki General Secretary Samurai Latpam Abung Sarmana hai tha asigi haukiba konhumdoi gi ahingda Punal maring kakhatpham lambida maring singna sariba panthong asi sakhangdaba singna sidok lamle haiba wafam Tongan ba media amadi social media ke platform da jaithorakpaga loinana masida meeting changbiu haina CSO amadi mari leinaba singi pukning chingsinki laibak thibadi Punal maringi maikai de ki sakhangdaba haijaraga su tongan ba CSO kayana khanarok khulda atamnana laklaga hiramasiga mari leinana wari sanasi haibadi khanarok asi sakhangdaba hairibadu oigadawribra CSO singna su Punal maring na hairiba sakhangdaba asi langdumla kairaura Khanarok la haibadu mayek saina khangdoknaba thidokpiu Khanarok hairiba kulasi haukiba ingkumja lising amaga chamanga taramapalda recognize tawkhibada natana masigi mamangdagi khul ama oina khundaraklaba chahi chamanga henbagi puwari leiraba khul amane chahi kayagi mamangdagi su hauraga hairiba ching asida ain kaina lam khopchilaga yum sajiliba singtak thoknaba matam adugi Imphal East ki DC Kumanthem Dainagi matam da hairubada eviction process haunaba thabak fawba paikhat lambane
अदुबु फॉरेस्ट डिपार्टमेंट ना मनुंगदा करी करम एजेंडा लेबनो हाइब खंगदबा मवोंगदा ngaihak ki oiba yana yanaba mawongda thabak tawduna ngasi fawba leire forest department na niyom chumna thabak tawbiyu punal maringi maikai digi panthung sabagi thabagasi chahi khudingi tangai fadaba laigi thoram oina chathabani hairagasu chahi ani rom asida mafam khanghong hongduna lambigi makhada sajilakpa asida chamamnaba phawi mamangi matamda kulasigi panthung asi ching mathaka khatlaga punal maring khunjaw lampak amadi tarung makhongda sarambani Hojikna mafam adudagi kilometer ahum mari kumtharaklaga tampaka tainaba lambi mapal chingkhongda sajilakpani maramasina ain kaina sajilakliba panthong asi sidok piu haina forest department ta haijiruba matamda department ki maikaidagi ngasi sidokani ngasi fawba ngaibiu haiba wafam thamlakpadagi department ki miyoising lakpa ngaipani adubu department ki miyoising laklaba matung ain kaina sajiliba panthong asi Sidok ning tabagi mami urak padagi miyam na sidok pani haiki nakalamaramda Descent Youth Club ki advisor Yen Sembam Romeo na hai chahi taragi mamangda get natraga panthong haibasi leiramde mafam asi miyam gi potha from heritage site oina dumak leirakpani miyam na ngaktuna lakpani madumak na mafam asi akaknaba khul natraga phurup amagi oide khangnaba Chingtam market haina thamlibani mafam asi khanarok khulna kansilaga lawshingi haiba wafam leite miyam gi oina adum thamsi haibani chahi khara ki mamang da su punal maring khul gi chairman asiga mafam asi heritage site oina dumak thamsi haina yana basu leikrabani panthong natraga get haiba gi wahan thok haiba si karino haiba miyam na khanglaba ngaktani adubu ahen ba fattaba wakhalon amaga loinana punal maring na panthong sajilak pasi khanarok amadi miyam na yabang ngamloi Mafam asi heritage site oina adum thamna hotnabada khanarokna chapchana thengnagani masidasu forest department na ngaihak ki thabak tawraga isu asi adumak chayetna thamlabadi maduda tholakpa afafate ki daita leingak amadi mari lenaba department na pugadabani punal maring na tawriba amadi khanarokna thingliba si kanana chumi lali haibadu CSO singna sumiding changlaga achumba wayel adu leibak miyam da khanghalu haiki 2025 tagi akoi matang saraga 2025 ta haiba panthong se sidai da lairiba waithok funan maringi gate sida honga sarakpani haidare kilometer ani ahum kumdara aga sarakpa potni se mathakte sarambagi akoina angang ngai da thengajabaju akoi sidagi sum kakha kanda khunjawgi akoi moina lampak ama leibase lampak achogum leirangoni he kakha kibaga sigi mathakte sarame adudagi muk kumdara ga moina mangama lei mangdu tarung achogum hobane ko aduda sarambaje akoi image sina akoi horini ne aduga haribaje moina chahi kudingi panthong ge saraga lakpani haina print media da habira 2025 ta matau karamna sidai da khangol khangchong chonga ga lakpaji madi akoi da chamam mabam pui aduga yamaru na koina haijaning ba madi social media gi kuthang da akoi gi sakhang da bajingna panthong je thudek pirame tang kulum doi gi ahin ngai da thudi emena moi social media da haire ISTV da ko mayam haibire ko haire aga kamai to dana CSO mayam jingna akoi gi khantrok khulji da pinpoint tawraga khantrok khulgi club ki president lairiba alaman singsi da kamai to raga akoi gi unaba lakpuno habijing makoi maruba question lamadi oiriba ko haibudi maringi ahalaman singna sakhang da ba hairiba poche khandrok la langdum la kairawra haibaja masi jing tang akoi gi site tagi singdo ningba mati pokchai haiba tare कोई खुंगंगसिगी होना कोई मफमसिबो पब्लिक हेरिटेज होना थंबा मतमदा कनानसु इफेक्ट पिबे यारोय कनानसु तबो यारोय कोई चपचाना थेंगगनी अदुगा मणिपुर गवर्नमेंट की डिपार्टमेंट की फॉरेस्ट कयारा खंगा कोइना कंप्लेन तौना खोदना तौसु मखोन ngasibaw laikhai tabidana sinena thamdana sayetna thamaga akoi masen irang thonaba sinba taragadi makoi gi mathaktasu makoi gi thopa afabadagi daidana koina pugadabani aduga akoi di chapchana masi thengnarakanda forest sidokdrasu akoi dum sidokani aduga akoi chapchana miyang dum kangani masidaida leiba miyang gi leiriba seso kudingmakna hairi पोफमजी खनरोक डिसेन युथ क्लब में थेंगरेबा मियांगी ओबा पब्लिक हेरिटेज थुगाइरेबा पोसी सुमिब्रा लालिब्रा हाइबसिसु मखोइनो प्रेस मीडिया दा सेसो मियंग चंगबियु हाइबदौना खोगी साइट गिसु ऑल मणिपुर सेसो मयाम मियंग चंगबियु मसिदा करिगुंबा खोगी डिसेन युथ क्लब में लालंबा तारगदि अखोइ हंदोकसगे अदुगा अखोइनो सुमंबा तारगदि मखोइ हंदोहनबियु असेंबा लेबा की सेसो सिंगी असुंबा वायल दो मफमसिदा थंबियु अमदि मियाम दा खंगनबियु हाइबसे लमदम मसिदा खुंदारिबा मैतै पुरुब असि
मुथतपा ngamgadaba center na phammu hairaga phamba MLA singi maraktagi lamdamasi ki chief minister oina hapa center lengak asina pamli adubu center na pirakpa yathang indana miyam gi yaifana ba khanba ngamba luchingba ama lamdamasi da leiramba tarabadi mitop khandokpagi awaba si leiramloi haina campaign for just and fair delimitation gi finance secretary Sunil Karam na phongdorakle Manipur lengak na state asida census ki thabak pangthorak patarabadi miyam na kari thodang logadagi haibagi matangda tangkham awang lekai kalika lairem bisanglan danga se pangthokhiba mifam ga mari leinana wafam asi mahak na phongdokhibane mahak na makha taraduna lamdam asidagi mitop sing hana khandoklaba matung census chawbiu haina miyam na laurabasu lengak asina tabi bakawba leite maru oina Miyam gi wakat tabo pamdraba lengak asigi mathakta akan makhongjang changsen bahaibasi JFT gi lengdraba pandam ama oiribane loinana niyom kaina census chawkiba tare khandana MLA singda haijaba yaba haijarabasu tabi bagi mahutta census pangthoknaba thorang tawrakliba asina takpadi luchingba sing asina miyam gi mayokta lepli takpani amadi center lengak na sanarak palila kayada aikhoi gi luchingba sing asina yengduna leiri masigi mathakta hojik pali balengak asina thorang tawriba Special Intensive Revision SIR tawraba matung census chawgani haina khali basisu miyamna yaba ngamloi hairiba SIR da mitop sing kaidolung da khandokpa ngamloi amadi SIR da khandokraba miyoi kaya census tawbadi yawkhiduna India gi citizen amu oibi yai haibasi lengak asina khangdabagum tawri loinana yumkok thibagi thabak lengak asina namduna chathakhiba tarabadi Manipur da thokliba irang asina maram oiduna tongan ba relief camp sing da changjafam loduna leiriba IDP singi house number di karam na pigadawribano masigumba kaya asi leibana census tawbagi matam asi lamdam asigi oina matam khara yaithokpina ba hairibasida namduna census tawraklabadi siba naba kidana census tingnabagi mayokta achouba ihau ama houna basem saduna leire amadi assembly constituency khuding makta leiriba MLA amadi minister singnasu asigumba thokaningdaba thodok sing asi thoktana bohanagadabani hainasu mahakna phongdokhi Dikot tiba lak mise ai sina hari ba misi Myanmar de la es ai ni khange Myanmar de chang pa adung ba mini si ai ni khange ma ada ai na hange ba ibu nang naming kari kawi ai adu kawi gangte kawi nang karai de no hai ma tam ai di kang pok bi ni hai ba ma tam ai na di khange ba nang kang pok bi gi nati ne Myanmar de lak pa ni ne hai da na ai na hang ba ya ba hak lai tie ma gi ma tam question to ba ya de aduna mane khaido koni igedabne nangere singera hanubi amana ai sahi kuntha suye du kuntha du bido me mage mayukta disturb to no hai mane mane khaido nangere singera nang no question to ko hai na sigi am kut leye ade de lurai je hangbu su ya da asonda chingtam changna kanda karamba maiteina officer orga tuta chatori sisu phangakraba lam lam changbu ngamdraba sitigi philo masida Ekoi Manipur gi ori biom jida just in a fiarana yamna achumba kangun amada mikok thiba ngamgadra haiba question je campaign committee for just in a fiar delimitation Manipur government hangse sineba State asigi achouba issue amu aragliba census yaithoknabagi kholau kankhalagli Manipur gi indigenous furup amu soiriba tangkhul furup ki maikai dagi su NRC chatna halaba matung Manipur da mikok thibagi thabak tawgadabani haina wafam kayasu phongdorakli loinana NRC tawdriba fawba census ki thorang yaithoknaba lengak ta Jackson warol thamlakli hairiba ware pasimak census yaithoknabagi matangda maitai amasung tangkhul phurup ki apunba mifam amangasi Imphal East District Lamlai Kendra gi manung chana leiriba yaingang pokpi bajar da pangthokpa mifamda yaingang pokpi area da leiriba tangkhul khulmari New Sinen Village Layaram Village Wunghon Village amasung Moyopung Village ki apun babadi amo iriba Wungyagi chairman Zone Hungyona lauthokibane kana nainabagi mifamadi campaign for just and fair delimitation ilamjing makhada yaingang pokpi lamjing nupi lupna senduna pangthokibane ngasigi mifamadu da JFT gi convener Zitendra Ningomba yaingang pokpi village committee gi chairman E Syam Kishore amasung yaingang pokpi village committee gi advisor K Dhananjoy amasung Wungyagi chairman Zone Hungyona maru oiba mithung sing oiki
Wungyagi Chairman Zon Hongyo na Fongdokibada Census Yaituknaba ZFT na Changsiliba Khongjangda Tangkol Purup na Saugatli ngasi Manipurda thokliba wathok sing asi mitop singna changsilakpadagi oirakpani ngasi Manipurda mitop khandoktana thamlabadi hena awaba tangkak kaya lakhigani Masina maram oiraga lamdam asida NRC chana hanbiyu haizabani Census tawbada miyamna athingba leite tawbadabu lamdam asigi yelhomi singda awaba sapu piriba mitop sing hana khandoklaba matungda param chumna census tawbiyu haijabani Mapi mapa oiriba leingakna hiram asida munna khantabiraga yelhomi kannabo hatnabiduna lamdam asida NRC athubada chana hanbiyu haina fongdokhi Nakalamaromda JFT ki convener Zetendra Ningomana Fogdokibada Hauzik India Lenga ki Home Ministry ki Makada Manipur Lenga na Lakliba April amadagi September kontra fauba Census Togani haina tharangliba asi Manipurda NRC hana tawbiduna mitop sing khandoklaba tungda census ki thabak asi chathabiyu maduna tabataragadi leingak amasung miyam ki marakta chawna muknaba thokani haibana chingbo wafam sing thamki Government of India ki sing makhada haibadare Government of India ki Home Ministry ki makhada Manipur ki government na census tawgani na haiba aduga makoi na April ki tang ambadi na tang taram September ki tang kutha phawu mangda tawna haiba order sida aru bi September ki tang ambadi na tang kutha phawu ni tawni haiba se leiriba Manipur da leiriba ai yelo humi punna makki mut silaga haibadare mitop khandok ki makai bi akoi ki census to sunga ya ro se once again amungan so ai masigi Marakshida Karigumba, a government, Tony on the Tokibata, government, Amadi, a Koyasin Merta, Akan Mukna Bahado, Azul Sugar, Tokdunere, Nasi, Equina, Hijadi Busi, Sensaski Mayaka Lab, Nete, Census of you know, Hibernate, Census of you, Census of Mutamda, Echo Mitopana, Kondo Hogdobadi, Census of Mutamdas, Loina, Hogi Mitomanta, the Yawidana, Nasima, Simak, Echo the neighbor Wabasa, Masiliki, Sama and a walk, the one Maramudana, when Motsilaga, census of the Mamanga, Mitop Sundu, Kandokabani, Mitop Kandong and Abogdamata, a quick census center, a quick default of the Aduga Marakshida, National Register of Citizen Natagamana, Makangi, a quick mechanism of Mopotoga, Mitop Sundu and Kandokabani, I will say, Masigi, Mikonsi, Marilyn and Tamzi. Nipu Mapal Suba CPI Bisnupur Local Council Conference Amadi Yankai Mari Suba Oinam Local Council Conference Open Bhavan Bisnupurda ngasi pangthokre Thoramadu CPI Manipur State Council ki former Secretary Laisram Sotin Kumar AITUC Manipur Unit ki Vice President Loinana Manipur Lomilup ki Working President Sorokhaibam Nilakomol CPI Bisnupur District Council ki Secretary Chingakam Sarat CPI Bisnupur Council ki Secretary RKI School Lakpa CPI Oinam Local Council ki Secretary Ahong Sangbam Marjit All India Youth Federation ki President Khairakpam Ramanandana Athoiba Mithung Lensing amadi Wangangloi Singh oina saruk yaki Thauramga mari leinana L Sotin Kumar na Fongdokibada CPI gi Local Council kontra mapal gi Local Conferencing pangthokpagi sarugamo oina Lebak sida narco terrorism amadi SOO chatnariba lalhau loop natraga lawtunaraga landaraktuna miyoicha kaya hatkiba Yum Lisingani Chamapalom Hena Mai Thadoktuna Manghan Kiba Mioy Singh Lishing Humpu Hena Lanzena Duna Ladiba National Highway Sing Jatuksasin Yahandriba Jahi Ahum Faraklaba Iranga Sida Ngasi Ngarang Ukrul the Chatpa Yaraktriba Aduga Anoba Popular Government Amalak Sutukliba Irang left in a Tokliba Popular Government Asana IDP Sing Mayumda Halhanaba Panchayat ki election Tauhan behind the lip Lagashu Tabakto on Tokpangamdana Lady Aduga India government census amadi delimitation gi asi NRC chatna drungai tawgani hairagasu mafam khangdana leire mitop lak tara hena citizen onduna Aadhaar paidana leikre voter list habkre service chokre election da MLA MP ka khibasu yaukre maramasina census tawdrungai NRC hana chatna hanbatangai fade ngasigi leingakna thawna fanaware Lopam Tokpasu, Lokidre, Aduna, Census Sama the delimitation Hana Togadabani, NRC Chatna Drungai, Foreigner Eki Makada, Mitop Kandokadabani.
Hojik Manipur Toribasi, Lenga Kiluching Basinba Kaktani. Lengak Londi Ahong Balate, Maramasina, CPI na delimitation Todrungay, census Todrungay, Mitop Kandok U, Panchayat election Pangtuk U, Haibakongzang Kaya Jangsin Bahoragani Haiki. Government of the People's Republic of Nagalim ZPRN Eastern Flank Naga Army na Makhoigi Cadre Mari Major Songchipem Pungsok Sergeant Major Saire Vasha Sergeant Bahanle Alapia Amasung Tansomi Wasi Naga Lalhaulup Amagi Second Lieutenant Mathotmi Sihai Kuno Village Tegi Miyoi Asina Luchingba Team Amana ambush Toduna Hatkiba Tauduka Mari Lainana Tauduk Adubu Nungaitaba Fungduk Pagaluinana Lakidraba Gather Singi Mafamda Revolutionary Salute Pidi Haina Lupasigi Lieutenant General Raman MC na Kudik Pidu na Tador Pachirol Amana Fongdorakli Serola Sinamaka Taraduna Chahi Asigi February Tara Mathoida NSCN ZPRN G Ministry of Information Publicity MIP February Kunumdoida Tangkul Nagalongi Presidential Address Amasung February Kun Mangada Tangkul Nagalong na Tokiba Press Statement Sangi Matungin na GPRN Eastern Flank Naga Army ki Cadre Singna Duty Sing Toba Hoki Masiki Mathakta General Headquarter Hebrongi Forces Amasung Atay Naga Entity Singa Loinana Hauzik Naga Singi Mathakta Kuki Proxy Sing Season Aduna Jathariba Lana Se Dalup Asigi Cadre Singna Lanjang na bahot na doon na laki. Adubo, laibag tibadi ngarang nung tilpong marirom tarakpada, lupasigi Cadre sa Nakamzong District Kasum Kulendegi, Hongbay Kulfaw na Indo-Myanmar border na Jathariba Timber Amadi, at ay business singyang sinabatsalurapamatong Naga Insurgent Group Amagi, Second Lieutenant Starlin, Lairam Kuldegi, Miyoy Asigaloy na Miyoy Ani, Hongbay Kulgi Jangsan da Teng na doon na Jathariba Operation singi matang dawari sana ki Haire. Tungda Makoy Kasom Kulenda Laki Aduga Kasom Kulendegi Numidang Pung Nipal Makhaidegi Mapal Rom Tarakpada Cadre Singasi Hongbay Kulgi Jangsanda Second Lieutenant Mathotmi Second Lieutenant Starlin Amadi Makoy ki Team Singawari Amuk Sanabada Makoy ki Maraktagi Makoy Singasi Jathan Krasi Hairaki Aduga Amuk Miyoy Amana Makoy Singasi Nadra Akoy da Hatlu Haina Order Taurakli Basi Haina Hairaki Wahi Singasi Haiki Baga Cadre Singi Mathakta Nongmay Kapsan dun attack Torakpada Hairiba Lupasigi Cadre Mari Mafamadu de Lakidabani Aduga Lupasigi Cadre Ani Sining Chitta Hinghore Hairi Lupasigi Cadre Mari Hatpagi Order Asi Acham Chamba Second Lieutenant Amagi Order Natte Order Adu Awang Bathaki Order Oiramgani Haina Cherol Asina Fongdorakli Cherol Asina Makha Taraduna Leiki Draba Lupasigi Cadre Mari ki Mafamda Lupasina Awang Bathakte Kai Kumnabu Utuna Imung Singi Awaba Singda Susaruk Yari Haina Fongdorakli Makha Tana Cherol Asina Leiki Draba Lupasina Fongdok Lamba Pangthok Lamba Thabak Thoram Sing Lupasina Matam Chupada Kauraroi Haina Cherol Asina Fongdorakli National Highway 102A Sangsaktagi Technopol Lambi ki oina Package 1 gi makhada paikhatliba lambi sembagi thabak singa mari leinana Deputy Commissioner Kamjong District ki office na official notice ama thoktuna lambi asigi nak yet oida ain kaina sajiliba structure sing yum kai sing amadi paisiliba pochai sing masana khangna numit tara manga gi manung da lokthokadabani amasung sidokadabani haina direction pikre Public notice asigi matungina the National Highways Egg listing amaga chamapal yankai taruki makhada District Administration asina hairiba lambi asigi nak yet oida sajiliba structure sing amasung paisiliba pochai sing asi lokthok kina bakayar kana warning pikrabasu hauzik fauba sidoktana amasung lokthokna leiri Masina maram oiraga haujik paikhatliba lambi pakthokpa amasung semjinbagi thabak tharam singda apan bapiduna leiri haire Deputy Commissioner Ellen Kasung IAS na mari leinaba lanai miyoy singda makoy na sajaliba sing numitara mangagi manungda masana khangna sidokadabani haina public notice thoktuna akanba direction pikre Toizam Lokendro apokpa Toizam achau kongpal ningthobung lekai de leiba miyoy asigi mathakta lupasina tha ahumgi
Tha ahum changna lupasigi anti-drug special task force ADSTF ki team amana thigatlubada hairiba miyoi asi drug lalonba miyoi ni habasi proof and evidence kaloinana khangba ngamle haina aina thinkraba kanglaipa Communist Party apunba KCP apunba lupki publicity secretary Punsirol Maitena Khodiak pidona thadorpa cherol amana fongdorakle Cherol asina hairiba miyoi asigi mathakta proof and evidence leiraba matung tha asigi tarada tourism lokendrogi mayumda ADSTF ki team thaduna lupasigi pau phawraktuna sangjarakna bahairam ki Makhatana pau phawrak tabadagi lupasina thasigi taranipal da maha ki mobile da call tawrubada response samata pirak tabadagi thasigi kunmari gi ahing nongyai da ahan ba warning oina bom amma pokai hankibani lup asiga famina duna wakhal taminabagi mahut masagi maral bu kupsana buhana bada miyam da oina namthak tawrak libasi laibak thibani Huran bana kaidonungda huran li hairoi mapuna pharaba matungda da huran li khangbani maral leitaba micham amada miyam gidamak leiriba lup asina kaidonungda personal character nainaroi habasi haiman bathokloi loilam India gi mayokta ningtam khongjang kayamarum changsaliba lup asina India gi dirty politics ta interest leite habasi toizam lokendro masa amadi mahaki khongburoi singna khangjin gadabani Drug mafia, drug lalonba amabu, Manipur Pradesh Congress Committee de yaudana Labor Department ki chairman oirambasi miyamgi laibak thibane. MPCC nasu mahaki mathakta yengsinbagi matam oidribra. Drug lalonba mana politics ta khongdaduna magi amotpa amasung fatraba aronba singadu kupsin na bahotnarabra haibasi wahang oina hangzaningi. Asigumba fatraba kunai mahik amabu Laikai kun miyam na kan katuna thamba haibasi achumba khongthang natte Tawdana tawi haiba yaban natte Tawriba mashung drug mafia magi mayumda loop ki Central Committee ki member amana chatlaga mabu unaduna wari sagadra haibasi miyam na sukhanbiyu Maha ki pikraba politics aduna loop asibu singnaba matik natte haibasi mahak masana khangzagadabane Loop asina pikiba matam numit 8 ni phawbagi manungda loop asida changjaraklabadi Changjaraklaba miyoi amabu ngakpi bahaibasi loop asigi basic principle ne karigumba anam kanduna henadum loop asida singnaraklabadi toizam lokendro masa khakta natana magi khongburoi singbusu khuthagani haibasi loop asigi phirep ne drug lalonba maga loop asiga awai akhum sengdok sengjing tawnabagi matam loop asina piraroi oidaba aranba lising kayana achumbagi mayokta lepa ngamloi haibasi miyamna hena khangnaraba wafamni loop asina Matam chupada drug lalonba singi mayokta leidana ireja singaloinana thabak thoram kayamarum chatharakpada ayet apan amatta pibiganu haina toizam lokendrogi khongburoi singamadi maha ki lekai miyam da sukhanganjari haina cherol asina fongdorakli Peace and Development Coordinating Committee Kondrakpam gi Thaumisana Kendra sigi lambi thongyang sinbagi khongchat amachat kre ngasigi khongchat adu da saruk yakiba PDCC gi Vice President Oriba Okram Sarachandra na hai madudi Pukhau Dolai Thabitu Pungdongbam Intervallus Road ki sarugam Oriba Pukhau Laifam 2 KB Taret Khul gi lambi gi sarugasi kumjal singani taranipal da PMGSY gi makha da sukhibadegi makha tana maintenance pabu matam sangna tawdadana lakpani Lanai oina miyam na semzen sajanduna laklibani adubu hairiba lambi asi ngarang dagi Pukhau Laifam dagi koilas thaba hore laibak thibadi suri bathabag asi work order leite haire work order yaudana thabak subada angakpa phaujai masidagi hendoktuna work schedule su leite haina thabak suri basingna thamlaki PDCC na thabak suba tingbadi leite ngasi lambi sembiriba ichilinaw khwaipumna makta PDCC na wafam amatanga thamjari madudi work schedule leitragadi makhata na thabak suba lepiyu work order natragana work schedule leraba matamda makhata na quality leina thabak subiyu haiba wafam su Sri Sarachandra na makhata na thamlakli WAQF Board Manipur na thabak kaubagi mingda aran mamong da miyam dagi laukhat ki ba form gi paisa thu bada hangadabani amadi public clarification pigadabani haina Minority Students Association ki President PH
Ijuz Ahmed na fongdokre wafam asinga si Manipur Press Club da pangthokiba pawgi mifam amada mahak na fongdokhibane mahak na makha taraduna WAQF Board Manipur na haukiba kumjali sangani kunithoigi January tang ahumda tongan na post satrok ni fumanga logani haina notification ama thoklaki masigi matungina Manipur miyamna tongan ba posting da masa-masagi apamba posting da miyoy lising taret henbane apply tawkibani adubu yamna ngagliba amana form 1000 kraba matungda WAQF Board Manipur na notification thoktuna Kaururi bathabak singadu Zenin Oidre Harakibagaloina cancel Taure Haina Minority Affairs Government of Manipur Gil Secretary na order amathoglaki Masida maru oina lanai interest ta WAQF Board Manipur na Meitei Pangal Miyam dagi namthak tawduna form gi mamal fangnaba madi tabak phangdaba mayam asibu apangba sirabra haibasi wahang asi hangningle Loinana WAQF haibasi ipa ipuna thambiramba masjid kabarstan madrasa amadi alagi mingda miyamgi damak kathoklaba potsak singadubuni maru oina Islam lining chatlibai khoina alagi mingda kathok potsak amata lanai oina sisinaba yade adubu WAQF da Islam gi wangmada thabak tawba manba mawongda yamna motna amadi kamna thabak tawrakliba asidi tasengna laibak thiba amani Maru oina lanai gi thabak tawi haibagi khudamdi asuk koiraba matam asida hujik fawba WAQF Board Manipur na thokriba notice adugi matangda Meitei Pangal singda public clarification ama fawba pidina tumina lesenduna leiribani loinana members sing amadi chairman yawana makhoigi matam asi Minorities Affairs Government of Manipur na thokibu order gi matungina March ki tang kontra mathoi do oiki loinana Numidasigi matungda reformation tawduna anoba khandrungai athuba matamda public clarification pigadabani amadi form gi mamal adusu athuba matamda handoktuna miyam gi chamamnaba fawhaliba se kokhangadabani karigumba public clarification yauna form gi mamal handoktaba tarabadi mamangda WAQF ki isuda haukiba ihau adugumna akan bi ihau haurakani amadi masigumba chamamnaba thabak singasi makhatana WAQF Board Manipur gi makhada leiba school madrasa khuding makta tawribra haiba dusu MSA Manipur na yengsan bagaloina na akan mamit yeng su changlagani haina su mahakna fongdoki Kendra gi hujik sathari bala long se kaino haira kanda kendra gi magi chairman oiriba mido adugi work board chi oiba gi type ta magi work board committee da yawi meeting gi oiba gi type ta masa gi oiba gi mong da usalak pase tasengna khoi gi minority gi Manipur pangal se sik mudingai masa amni na khoi lawdo ngamoi aduna ai khoina thamjani pot chi kaino haira matamda makhoina hujik work board ki member amadi chairman yauna makoi se hadaki akoi gi minority affairs government of Manipur na tholak order gi matungina lakliba 31 March sidai sida Tuesday numit asida moi gi loire matam se board committee gi haitar adu loibana maram oira kana sigisi loira ba matungda anoba muk reformation tawga khanga doine ba si khandri gan gi mangoina na akoi mamang da losen ki ba thabak kaubagi mingda lausen gi ba phongi pesa singdo hanbira kanda halawa matungda amuka aikoi gi public da Manipur Meitei Pangal miyamda haiba thabak sing matangda clarification ama pibiu sine koina thamjaningisi Kwakta da thamgadaba Nationalized Bank of India Kwakta branch Moirang da thamnaba honariba pung humputara nithoigi manungda Kwakta bazar da thamnaba thabak haugadabani haina Young Kwakta Organization YKO Zenjet Millennial amadi Kwakta gi mahiroi lupsingna marilena authority singda matam thakiba matam suragasu marilena authority na action amata lokhalaktabana Kwakta gi nahal sing hauraktu nangasi Kwakta gi mafam kayada wakat khongjang chatkre human chen semduna kholaw kaya lawkre khongjang changsen baduga marilena na YKO gi General Secretary Anis Ahmed na fongdokhibada Bank of India thamnaba Chapmanaba matamda tender thokiba Imphal West District ki manung chanba Samurauda project semgatba hokre Kwakta gi na tasin nadaduna Chanaina na thamliba karimata tawdana thamba yaningde Kwakta Bazar da Nationalized Bank ama thamba haibasi Kwakta miyam gi manglani masi kanamata namunba yaroi RBI gi matungina mi yamna taba mafam da bank thamba haibasida District Consultative Committee gi role yamna chawi haiba khangsinadaba yaroi
Kwakta gi apamba kwakta gi awaba kwakta gi miyam khaktana khangi mapal gi mina khangloi aduna mapal gi miyoi na khangdana pangang ngangba mawalaude aduga kwakta da Bank of India thamdaba taragadi YKO Gen Z Millennial na kwakta da leiba dharma gi luchingba sing CSO sing kaya ga khutsan maduna makhal kaya gi hene kan makhongjang kaya changsilagani haiki Arambai Tengol Unit 18 Pick Liba Sawo Macha Ani Rescue Tarok Laba Matung Dangasi Manipur Zoological Garden Gi Authorities in the Kutsan Kray Ngasi Ayuk Manipur Zoological Garden da Sawo Macha Ani Kutsan Naraki Baduga Mari Lenana Manipur Zoological Garden Gi Veterinary Dr. L. Sarat Chandran Hai Wildlife Haibasi Ekoigi Ecological System Masigi Yamna Maru Ebasaruka Mani Makoi Paba Natragana Hatlaga Jaba Haibasi Wildlife Protection Act Lisinga Magachamapal Humputara Nithoina Yade Kanagumba Mir Singna Lamlaki Sa Ujek Singh Paba Hat Patingnaragadi Wildlife Protection Act Lisinga Magachamapal Humputara Nithoigi Makada Penalty Galoinana Chahi Ahumdagi Chahi Taret Pauba Kaisum Sangna Thamba Yai Lamlaki Sa Ujek Mudkragadi Ekoigi Ecological System Asi Kaitharakani Maramasina Makoibu Ngakpi Senbi Bahaibasi Ekoigi Taufadrabai Thodangni Ngasi Manipur Zoological Garden da Kutsinaram Liba Sawo Macha Aniasi Piklibanina Machinjak Chabasu Haikiroi Aduna Quarantine Tauduna Thamari Manga Sangom Pithaktuna Thamgani Arambai Tengol Unit 18 gi Ichilinau Singna Sawo Macha Ani Asibu Rescue Taubirakduna Zoo gi Authority da Sinabirakpagi Damak Hainingai Leitana Thagachari Haina Mahakna Haiki Sawo Macha Ani Adubu Rescue Taubada Achawa Thaudang Laukiba Social Activist Kharson Thaudam Nahai Tampak Amadi Chingi Lonaba Mafam Amada Lamlaki Sa Uje Karbar Taubagi Nexus Ama Leire Haiba Pau Ama Fangbadagi Arambai Tengol Unit 18 gi team Ama Chatuna Sawo Macha Ani Adu Piu Sel Khara Piram Lagi Hairaga Sawo Macha Ani Adu Laurakibane Lamlaki Sa Ujek Singbu Faba Punba Hatok Piba Haibasi Lonasu Yade Asigumba Tabagasi Matungna Taubiganu Haina Mahakna Haiki ngasi beer cup ani kak wild traders ting dagi kallaga fam sida pubire adana koina hygienic badi sigumba wildlife ki kano singsi moi bu phabi daba amasung wild da makoi bu hingan bai base koi myam gi kwaidai phaba dum thaba amani adubu masi hojikti masa si mapi ga khainagra banina akoina masai sa moi di bottle feeding targa product torpa man darkar oi adu yam darba koina that manga tarukti koi moi si masi ak chaba hidri baudi koina quarantine thamkini adana masimba wildlife punuk sibinduna arambai 18 unit uripok na kanbiraktuna mafam sa pubirang pagi damakta aina makoi thagat phangdoksari thank you very much changedi seng haragadi moje training gangu haitare aduna moje yona ba laina ba tongna ba dagi akoi se pawam phangwadagi timma samina kan timma se moi thabuk laidana satkidre adu akoi su habdi alofun natabina posai nuksai moi pha bai je tamangam pote ho ha haibse ana akoi su upai litane satlaga upai tamina moi dagi seng haragadi paisa piraga lauri haitare sengna paisa piraga moi da kada tawraga akoi laijarage kholage pha badi ara poni koi pawdi pijabane koi atopada ado kano tawre moida mana moigi krosa kra hanjalam matungda koi je sa singje koina zoo da sinana bidang ta pujarakpani ado wildlife protection ma'am si je eki matungina 1972 ki matungina si yaraga di koi wildlife ta samaina business tawiba sango sekta samai tawiba siti yarige di tawbidana ba koi site te sai je Mahiroi Singbu Mahi Masing Tambibaga Loinana Sanabagi Lamdasu Haiba Mathau Tai Haina Chief Minister Yumnam Khemchan Giloinabi Yumnam Joybilana Fongdokre Ngasi Kumalampak Indoor Stadium da Ayang Palida Leiba Samrock ki Annual Day Celebration ki Thoramga Mari Leinana Athoiba Mithunglen gi Warol Piraduna Wafamasi Yumnam Joybilana Fongdokkibane Thoramadu da Wangkai Assembly Constituency ki MLA Thangjam Arun Kumar Kairao Assembly Constituency ki MLA Laurembam Rameshwar Amadi Samrock ki Chairman CH Asok Meitei Susarukyaki Yumnam Joybilana Makha Taraduna Education Haibasi Khwaidigi Sakti Leiba Malem Asibu Ahongu Purakpa Ngamba Khutlai Amani Ojana Lauriba Thodang asi Yamna Chauthokchaningai Oiba Sinfam Amani Ojana Angang Singi Anisuba Mama Mapani Piklib Angang Singbu Yamna Arumba Potlum Piroidabani
ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯃꯒ ꯃꯥꯟꯅꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯣꯖꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯅꯤꯡꯊꯤꯅ ꯂꯣꯏꯅꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯔꯣꯛꯀꯤ ꯀ꯭ꯂꯥꯁ ꯇꯣꯄꯔ ꯑꯃꯗꯤ ꯁꯕꯖꯦꯛ ꯇꯣꯄꯔꯁꯤꯡꯗ ꯃꯦꯗꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯣꯉꯥꯟꯕ ꯀꯜꯆꯔꯦꯜ ꯁꯣꯁꯨ ꯎꯠꯈꯤ Manipur Home Guard Employees Welfare Association ki makhada linkhiba welfare scheme gi mihut oiramba leikhidraba Home Guard personnel RK Milan gi imung manungda ngasi association gi lupa lakh amagi sel gi tengbang pikre Imphal East ki manung chanba luwang sangbam da leiba association asigi president Y Mangi Singh gi yumda pangthokpa achamba tharam amada managing committee gi mihut singna minute ani tumina leptuna awaba phongdoki Leikhidraba Home Guard personnel RK Milan Bisnupur leiba manga suba Home Guard battalion da leibani managing committee na awaba phongdok pagaloina scheme committee gi maikai dagi Leikhidraba Home Guard personnel asigi machanupa RK Thomas ta scheme gi makha da piba sel gi tengbang adu sukhut sinnaki Manipur State Livelihood Mission ki makhada semba self help group amu oiriba apun balu BLF Sekmaizin khoidumna sindone Hianglam Police Station gi police personnel sing Eastern Star Club Social Welfare Club Khoidum Village Development Association gi members sing amadi Arambai Tengol gi Alpha QRT gi Tengoloi sing khudsamladuna Hianglam Assembly Constituency gi manung chanbad leiba Khoidum Upper Primary School gi ground gi hauraga Sekmaizin mamang lekai gi mafam sing the reproduction of plastic waste haiba theme asida nongmagi oiba one day plastic pollution camping ama pangthokre Hianglam gi Khoidum Upper Primary School dagi hauraga Sekmaijin mamang lekai gi mafam singna taduna leramba season naba yadraba plastic ki polam sing khandoktuna chathaki ba camping aduga mari leinana apun balu VLF ki SISD cadre Nongthombam Henry na phongdokki bada yum da plastic mafam chana thamsi miyoi kayana season naba loiraba plastic ki polam sing lamhang tumhang da chakhaibagi hainabi thambigano Hairiba plastic asina leibak lehauda manghalakpa madi plastic mai thaba matamda hakchang da sokhalakpa khudong thiba sing adu khangminna bahaibasi yamna mak mathau tai maramaduna lamdam asida plastic free ohenabagi pandamda camping pangthokpani haiki Amaramda camping asida saruk yaki bi Hianglam Police Station gi officer in charge IPS Provi Niti Agarwal na haiki bada Manipur si mahausa gi oina chingpa turel marang kaina leiba phajaraba saktam amani hairiba lamdam asigi leiriba miyosina wa amadi kaunana saba pothok sing sizinabagi mamisu chauna tariba si apaba khongthang amani Amaramda lamdam asida leiriba miyoy kaya plastic ki polam sing sizinariba si yariba makai sizinadana bhana minasi loinana mafam kaya da plastic bottle da chingba plastic Polam sing season naram laga mapam chana thambagi mahuta chairaga thamlamba asina mahausa ge koibada achauba kaiba kaya lakpa yai maramaduna lamdam asida chena saba khaw amadi polam sing tamak season aduna plastic ki polam sing asi yariba makai season adana bhana si haiba wafam sing phongdoki Punbaluk behelep na sinjaduna one day plastic campaign gi thormama pangthokjari masigi pandamdi aikoi gi plastic na pirakli ba jaitheng singdagi ngakthokpa ngamnabani plastic na sohal iba haibadi lambi da sorok leimai da sai matam da su akoi gi lehau gi mangselakpa adagi mafam haidi paisalaga mai nung thar ko matam da ju atmosphere da su akai ba myam lae adagi aduda hon nushita yawi ba magi maninjina akoi gi sohon ba da yawaga haksang sa soklakpa sigumba mayam sidagi kannana bagi damakta aikoi masigi campaign je haujabani akoi si je pulap akoi Hianglam gi midamo shi yaubire degi akoi gi apun balu behelep area adegi Eastern Star Club Khabda Club SWC Club sigumba mayam je pulap pullaga loina si thongnaba chacharagan Manipur is very fortunate to have so many natural alternatives such as bamboo or I have seen that people here use kauna grass products be it in the form of storage of grains or carrying of essential commodities. So it is the collective responsibility of each and every one of us to have the smaller steps and to begin with the individual initiatives. And even if we are going on a purchase of essential commodities, we can have with us a paper cloth or a bag so that we cannot use the plastic. And I think it is
it is in the blood of every Northeast people that they are dependent upon the natural commodities so much to save them. And we have so many natural and affordable alternatives, and I think we all are capable of it, and earlier also we have done it, and I am fully confident that in the near future and in the present also we will be able to achieve this target of no plastic usage. Macha boarding Bisnupur na sinduna Bisnupur leiba Kiyam Baningsing Sanglenda State ki thakta pangthokpa Junior Spelling Masters 1.0 gi final round amadi prize distribution thoramda SDPO Bisnupur S Trifena Rekenamai MPS Macha boarding Bisnupur gi head of institution Kumam Ekendro amadi SDC Branch Officer DC Office Bisnupur Wahingbam Aishona Chief Guest President amadi Guest of Honor oina saruk yaki. Category A Haibadi Class 2 and 3 Group ta Tiny Tots Unique School gi Nadimna first position. Category B Haibadi Class 4 and 5 Group ta St. John English High School gi Zinia Khaidemna first position gi mana lauki. Category Animaki first, second amasung third position holders singda Selgi Mana Trophy Memento amadi certificate loinana. Fourth position to 10 position holders singdana Memento amadi certificate kutsinaki. World Meitei Council WMC na sinduna Meitei Kanminasi Kut Tingthok Piu haiba team da Taruk Suba plenary session amangasi Kasar Assam da Leba Lamargram Chingsubam Holda Pangthokre Tauramaduda WMC retired Colonel Chairman Tensubam Gokul Chandra Singha, Editors Guild Manipur ki President Komdram Kogendra, Supreme Court ki Advocate Ahantem Henry, Editors Guild Manipur ki Secretary Yumnam Rupachandra, Manipur ki Hani ki Home Minister Asangbam Biren, Assam Lenga ki retired Additional Secretary Arambam Nandababu Singha, United Manipuri Association Assam ki President Baladev Singha, Manipuri People's Front Assam ki President Yengkom Upendra, Thogan Marub Jaribon, Hailakandi Assamgi, Nepram Manindra, Manipuri Advisory Board Sahitya Academy New Delhi ke member Koisnam Ongbi Birolamadi, Aman Barta Agartaladege, Chief Editor Dr. Hamom Amia Sinha, All Assam Manipuri Students Union ki President Kangabam Subhojit Singha Madi, Tongan ba WMC Federal Unit ki Thopuba Singna, Maru Ibamitung Len Singoina Sarukyaki. Tauramga Mari Lena na Mioy Kayana Mitay Sing Punduna madi apun balingjel sagatrabadi aikoi mitei chakhat pangamloi haiba wafam kaya sufongdok naki Zribam Unit ki Vice President Ratan Thiam na World Mitei Council na Mitei Kunai se deloriba thodang kaya gi maramda amadi World Mitei Council na Mitei singbu karam na hena chakhatpa lambida lamjingadagi haiba gi maramda wafam kaya thamki. Rotary Club of Polo City Infal na sinduna Patsoy de Leba Special Home for Girls amadi Sagolban Wahingbam Lekai de Leba Aura Children Home gi inmates singda thaknaba phaba ising panghanabagi pandamda water purifier amamam lem na install tawkhibaga loinana inmates singi apen penda singi matang da interaction program pangthokre water purifier install tawdana kutsinabagi achamba tharamadda Rotary Club of Infal gi maru eba members sing saruk yaki. Development and Protection United Voluntary Organization DPUVO Nambolamadi Institute of Liver and Digestive Sciences ILDS Kwakaithal na kutsan maduna nongmagi oiba free medical camp ama Tensubam Doren Memorial Academy Nambolda ngasi pangthokre free medical health camp aduda DPUVO Nambolgi volunteers singamadi ILDS Kwakaithal gi doctor staff nurse yauna miyoi kunmanga henbena sarugyaduna OBC and gynecology gastroenterology hepatology amadi general medicine na chingbasing miyoi chama hena lem na laing bagaloina na darkar oiba hidak langtak sing sulem na piki tawramaduda Thawai ambulance service na numidasida chatok sasin tawbada kudong chadaba patients singidamak free transport service piki. Civil engineering gi lamda national amad international level da khanaba phida amakan mangamlaba hojikna IIT Ruke Uttarakhand Civil Engineering Department ki head of department oina sumathau tawri baloinana lamdam sigi machin tumkhalakli ba saisakpa Professor Dr. Ransin Chung na sakpa madi GD Shweta na puthokpa Rongmai Gospel Video Music Album
Dai Kliangmai Rabgwang Volume 2 Haunabi Matungina Pongduna Miyam da Kutsinakre Classic Hotel Imphal danga si pangthokiba video music album Phongbagi Tharamda Special Contractor Gai Kunlung Panmei Social Worker Angam Kamei IIT Roorkee Uttarakhand ki Professor Dr. ZD Ransin Chung RN Amadi GD Swetana athoiba mithung lensing oina saruk yaki Indian Meteorological Department IMD Imphal Unit Thokpa Public Advisory amagi matungi nangasi kilometer kontra nifu phawba akan banung sit kaloina na akhak arau yauna nong chugani haina orange alert lauthokki bagaloina na akan banung leinung sit asena miyam gi punsi amadi lanthum mang taknabagi damak mathau taba Jackson tharangsing lokhana ba khanghalakli IMD ki reporter sigi matungi nangasidagi hauraga lakadar benimit mangani asida state asigi district ayambada nong marang kaina chugani maramaduna kudong thiba thoktana bagi damak miyamna mathau taba Jackson tharangsing lokhana ba khanghalli amaramda IMD na state asigi oina pirakkiba weather report asigi matungina district magistrate kakching na official oiba public advisory thoktuna district asigi miyamda state amasung national authorities sing na piba warning sing induna ichau amasung turel torban sing ningkhairakpa yaba singdagi ngang thoknaba sem saduna leinaba khanghan khibaga loinana tekadoriba upambil sing structure sing ichau thokdaba mafam singdagi lapna leinaba khanghalakli makata na miyam na emergency kits first aid supply hidak langthak sing thamduna chana thaknaba potlam sing paisinduna thamloidabani Ahal oiraba miyoi amasung angang sing yum manungda ningthina thambigadabani sizinadaba leiriba electric appliance sing switch off tawduna thamgadabani aduga khwaidigi maru oiba district asigi longmi singna hairiba matam asida low subagi thabak sing weather condition fagalaktriba fawba lepnaba khanghalakli karigumba emergency sing mayoknarabadi piriba number 9609159819 natraga 8794929257 amasung 9540092619 da contact tawrakna basu khanghalakli hauzik sanabagi pau lobirasi Chahiya sigi June ki tang tara tarukti ki kunmanga fabo Malaysia da pang thukadariba Muay Thai lisangani kun taruk Senior World Championships sarugyanan na United Muay Thai Association India UMAI na selected taruk labat takil kolom lekay digi ahibam Rosni da Young Progressive Club takil kolom lekay amuko amadi MSF ki maikay digi nga si sel gitengbang pikre takil kolom lekay da layba Young Progressive Club tanga si pang thukpa sel gitengbang pibagi achamba thawramaduga mari leynana Young Progressive Club ki President Fairoism Dineshwar Nahai Muay Thai da gold medal larakraba lekay asimaktadagi ahibam Rosni bu United Muay Thai Association India UMAI na Malaysia da pangthukadariba Muay Thai lisangani kuntaruk Senior World Championships sa sarugyaru na bakhalakpada nungay ba phongtok pagaloy na championship aduda state asigi mingchet purakpa ngamna balekay asigi miyamna mahaki chathok sasen da mateng oina na bahayduna angam bakhaigat naraga tarak pasel aduna tengbang asi pibani Masigi mathagta amuko amadi MSF ki maikay degisu angam mamateng panglaki loina lamda masigi miyam na hena sakhanglaba Muay Thai gi sanaroi yaima laina coach oiduna mahaki makhada Rosni ase sanaduna state asigi khakta natana India gi mingchet purakpo oirasanu haina su mahak na phongdoki Ai Satra ji haibam Rosni sanu je mamangda Hyderabad pangthokhiba India gi oiba national tournament sida ma gold farm kani mana sanabaje minus 48 kg da sanabani ma mi mari India gi oiba mi mari ma puro mutunda ma gold medal phangwani idagi selection tawraga ji Malaysia ra pangthokhiba world championship Muay world championship sida ma saru yana bai tam tasem sare dagi Malaysia dagi selection tawra mutunda next time Indonesian game kidamata Indonesian game musaru yaw phangdrene ba Indonesian game lo mutunda national game musaru yaw phangdrene mathang ngam Adik mereka lagi pabung hoi mayam kelab hoi mayam na tahu na ai hatra sido mating pangbiri na angkanu hona biri mana mayam na hona bibi mai su pangganya na kanjai mana jo ai angam mathak tagi manse taaga walgi step walgi level sida mayam zidi all world zidi mana miko mitoi yando ho na ba ai kanu hona ngani ai haja bathamje
असिगुमलबा अखोगी इरेकाय असिगी नुपी मसा असिना लेकाय की माय अमदी स्टेट की माय ओरनबा लोइना इंडिया की माय पोरनबा की दमक चटपा असिदा अखोइना अंगम मतें खर खर कोना जदुना पांगजबनी लोइना नकल की माइकैदगी चचरगा अमुकोना याबिरतना हरावरो लिसिमंगा हापिरपा एमएसएफ की लिसिमंगा हापिरपा की दमकसु अखोगी लेकाय की अमदी यंग प्रोग्रेस की माइकैदगी अमुको मसु एमएसएफ को थाकप फोंदोकचरी लोइना आइगी नाकंदे लेपिरिबा अखोगी सुनुपी असिगी यामना चावबा थौदांग लोगना ओजा ओबिरिबा मयामना याय बलाय हेर खंगबा अदुगमलबा नाव असिसु अखोगी नाक्ता अखोगी चिक्लेप्तना लेबिरि माकसु मसक नायरबा अदुगमलबो ओजा अमको कोइना लेबिरि माकी मखादा चेन तुमना सानजदना माय पाकपा ओइरसनु लोइनना चाकतरबा अदुगमलबो कुचत असिदसु मिकोक थोंगना गोल फंगक्तना लेकायगी इरिकायसिगी इरमदमसिगी लोइनना इंडिया की अपुंबगी ओइना माय पोरको ओइरसनु हाइना अखोगी कलबकी माइकैदगी अदुगमलबा थागत पोहाइगा लोइनना माकु नुंगाइबा याइफबा अफबा कमयाम तमयाम ओइना अफबा ओइना मिकोय मेनबो ओइना लाचनु हाइबा वापनदु कलबकी माइकैदगी थमजरी यूनाको स्कूल सिंधुना कुमजाली सिंगनी कुनमरी तगी हौरगा चथरकलिबा यूनाको कप की अहुम सुबह एडिशन चलिबा थासी की तरातरी हौदुना अकाम पात लेबा सेयो हॉकी सानबुंदा टीम तरुना सरुग यादुना चथरकपगी ngasi sanaki ba final match da MPSC Manipur Police po Maira Basikong na penalty shootout tamai thiba pikre final match ase da MPSC amadi Maira Basikong na match ki apiba minute da goal ani chanaduna draw oiki मैच असिगी रिजल्ट पुथोकना बा चथकिबा पेनाल्टी शूटआउट दा मैरा बासिखोंगना गोल अहुम अनिद लेदुना अपुनबा गोल मंगा मरी द माइथिबा पीदुना विनर ट्रॉफी लोब ngamkhre चथरकलिबा टूर्नामेंट असिदा मैरा बासिखोंगी गोलकीपर दाविना बेस्ट गोलकीपर की मना लौकी मैरा की टीम कैप्टन सोरिबा एंड जेनजेना प्लेयर ऑफ द टूर्नामेंट की टाइटल लौकी टूर्नामेंट असिल लोशनबगी थरमदा मणिपुर की अनिसुब ओलंपियन ओरिबा खेत्रमयुम थौबना अथोइबा मिथुंग ओइदुना मना खुदसन्नकी कक्चिंग ताबम अजित कुमार शर्मा मदी इमुंग मनुंगना मपुंग ओइदुना याय स्कूल कांखुटना युम्बु ओइरगा थासिगी कुंदगी हौदुना गोपाल देव कांगसंगदा टीम निपालना सरुग यारगा ग्रुप अनि खाइदुना चथरखिबा अहुम सुबा कक्चिंग ताबम कुंजबी शर्मा मदी कुमारी के अमिता देवी मेमोरियल केंद्र वाइस कांग टूर्नामेंट की ngasi sanaki pa match da kai samthong kangkhut amadi khundrakpam kangkhut na panjal 15 kapnaduna draw oikre hayengi match da ya school kangkhut amadi singjamai kangkhut na sanaragani Manipur Cricket Association Sinduna Thau Ground Thangmai Banamadi Sado Ground Kongbada Chatharakliba Under 15 Women's Ahum Suba One Day Trophy ki ngasi Thau Ground da sanakiba match da PTRC Patsoina MPA Thaunawzambu wicket tare tamai thiba pikre match aside MPA na ahanba innings bat pairaga over kunmanga lebda wicket tare turaga run marfu mapal khaklaw ki bada PTRC na anisuba innings bat paiduna over mapal ga ball ahum da wicket ahum turaga Run marfu tara mathoi loduna match asi mai paki tournament asi gi ngasi sedo ground kongbada sanaki pa match sedo thangmai banna YPHUC lalambung puran chani humbutara ni thoi da mai thiba pikre match asi da sedo thangmai banna ahan be innings bat paidun api bo over contra loibada wicket ani turaga run chani marfu tara humdoi loki ani suba innings ta YPHUC na bat pairaga over tara mathoi ga ball mari da wicket loina turaga run kun mathoi khakloduna match asi mai thiki Team Tara ni thoina sarug yaraga Manipur Cricket Association sinduna sanabung ahum da chathakliba Tara suba W Pralada madi W Ramananda Elite Tournament ki ngasiluwang pokpa cricket ground sanaki ban suba qualifying match da race naga mapal cyclone thangmai banbur run kun Nepal da mai thiba pikre match sa sida race na ahan innings bat pairaga over kontra Nepal ga ball ani da wicket loina turaga run jam yankai humdoi loki Ani suba innings ta cyclone bat pairaga over kontra tarek ka ball mari da wicket loina turaga run chama kunmanga khaklauduna match si mai thiki tournament asigi final match PTRC Patsoi amadi race naga mapal na sanaragani loisilakpada maroiba pau amuka hanna pizari Minister Govindas Kontau Zangna IDP Sing Mayum da Hanjil Hanabagi Matang na Fongdok ki Bawafam Yaning da ba Fongdorakli
illegal immigration amasung displacement ki isu loisindringaida Chief Minister na fair census pangthokadabani haina thajaba pikibadigi mayokta CJFD na wahang kaya hanglakli. VVP 2 makhada khungang chamani fumdoi chawka tharangi thabak sing paikhanaba masak khangdokli haina Chief Minister Yumnam Khemjana phongdokre. Kanglup Masel gi tension leiringai cherakta Chief Minister na Ukhrul gi CSO sing unaduna tangdulai taba puraknaba wa khanakre. Amasung Manipur gi Transgender singna Transgender Persons Amendment Bill 2016 ki mayok ta khongjang changsin kre bilasi gi copy mai thaduna protest chokre. Matang asida ngasi gi oina sandokchaba ISCOM News loijare miding tabiribasingbu amuka hanna khurumjari.